Tarakan nipan suban Lok Sabha meekhal gi ngasi pangthokkhiba bot masing Thibagi Thabak Bishnupur District ki Oina security gi akanba chekshin thourang marak ta yamna Ing-Chikna Loisinkhre. Bishnupur District headquarter gi mini secretariat ta ngasi ayuk pung nipan ga minit taraga mangarom tarakpa adwai da hokhiba bot masing Thibagi Thabak ado counting hall taruk ta chathakhe. Counting hall amadagi mapigani 1 dagi 4 fawbada table taret ta bot masing thikhe aduga counting hall 5 amasung 6 dana table taruk ta inner Manipur amade outer Manipur parliamentary constituency gi special polling station singi bot masing Thibagi Thabak chathakhe. Counting hall number 1 da nambol amasung Oinam AC hall number 2 dana moirang amasung kumbe hall number 3 da thanga amadi hall number 4 dana Bishnupur assembly constituency gi bot masing Thibagi Thabak chathakhe. Bishnupur district ke manung chana leiba assembly constituency taruk amade inner Manipur parliamentary constituency gi special polling station singi bot masing thiba kumloi loikibada BJP gi candidate Thaunawjam Basanta Kumar bot lising humfu chani mapigani lising humfu ga chani ga kunmapan Congress ke candidate Dr. Angomcha Bimol Akoijamna bot lising yangkhai nipan chani ga taraga nithoi RPI athawali gi candidate Maheswar Thaunawjamna lising kulhumdoi chani ga humfu taret amade independent candidate sing oiriba Moirangthem Totom Sanana bot chani pan ga humfu tara nithoi RK Somrendona lising aniga chatuk yangkhai made hai sarat na bot chaniga nifu humdoi phangkhe masiga iroinana nota da bot masing chatuk ka kunithoi chatkhe. District asigi oina BJP gi candidate Thaunawjam Basanta Kumar special polling station yauna assembly constituency marida Congress ki candidate Dr. Angomcha Bimol dage bot masing hena phangkhe hai riba assembly constituency sing adude nambol Bishnupur thanga amadi oinam esine. District asida BJP ki candidate na Congress ki candidate dage henkeba bot masing na lising aniga sumna taraga taret ni. Amarom dangasi Bishnupur District headquarter da pangthokkhiba bot masing Thibagi Thabak ado pamdaba thodok sing amata thokhide tawbata bud numit yungba majung minute 30 rom taba adwaida second 30 rom counting hall yauna ngaiak mai mutke adubu mai hek lakwaga bot masing Thibagi Thabak adu hanagum makha tathakhe bot masing Thibagi Thabak adu da pamdaba thodok sing amata thoktanaba Bishnupur District Police amade District Administration adigi maikai dagi akan mamong da security gi chekshin thourang lokhatpagi achobu mami takhe Central amadi State Security gi apunba personnel singna Bishnupur District Mini Secretariat ki akoibada maron ahum thokna security arrangement matik chana pakatpagi mami chawna takhe